BJP MLA singa Sambit Patraga Unabada November Kun Fawagi Manungda Anoba Lengak Ama Sembada Yanakre Haide. Siddharth Kishore Dev Burman Lok Ayuktagi Non-Judicial Member Oina Governor Ajay Kumar Bhalana Wasak Laukre. National Sports University Imphal Sports Doping Ethics amasung Regulation Haibasida Workshop Pangthokre. Kurum Jari ISTB Pau meeting Tabiri Bapum Namakpu Taram Nokchari Pau Sandok Napizare. Anoba Lengak ama sem nabagi matangda Delhi da leiriba BJP ki MLA sing yauna BJP Manipur Pradesh ke in charge su oiriba Sambit Patra gangarang numidang Sadar Patel Mark ta leiba Delhi Manipur Bhavan ki conference hall da pangthoki mifamna November kun fawagi manungda Anoba Lengak ama sembada amato oina yanakre hairi mifam aduna center ki luchingba singna khalakba MLA sing ki luchingba amabo Chief Minister oibada yanare haina ISTV news na fangba pau amana hairi amaromda hauzik Delhi da Ladiba MLA Singna Makhatana Prime Minister Amade, Home Minister Unanaba, Laikigatra, Natraga, Laitharoidra Haiba Kangbangamdre, Luchingba Aniasi Unabagi Ayaba, Hauzik Fawi Oina Fangdri Haide. Hanagi IAS officer Amadi MPSC ki Hanagi chairman Siddharth Kishore Dev Burman bo Lok Ayuktagi non-judicial member oinangase Governor Ajay Kumar Bhalana nongna wasak laukre. Raj Bhavan ki Darbar Hall ta pangthokiba wasak pagai thauram aduda Manipur ki Chief Secretary Punit Kumar Goel na nongna member oina wasak laubagi ayaba laubaga loinana mamingsu lauthoki. Thauram aduda Manipur lenga ki civil amadi police ki makok thongba kayana sarukyaki. National Sports University Imphal na senduna Doping in Sports Ethics and Regulation haiba hiramda nongmagi oiba workshop ama National Sports University Imphal gi auditorium da pangthokre thauram aduda National Sports University gi Vice Chancellor Dr. Shyam Sundar Rad, National Sports University gi Registrar Dr. L. Dibamani, CRPF Langzing gi Commandant N. Kunjarani, Director and CEO NDTL Dr. PL Sahu, RIMS ki Professor AK Joy amasung Department of Sports Medicine RIMS ki Senior Resident Dr. L. Sovasinina Maroiba Musing oina serugya kibaga loinana NSU gi faculty sing amasung mahairoi kayana serugya ki thauram aduga mari lenana Department of Sports Medicine RIMS ki Senior Resident Dr. L. Sovasinina accidental doping asi players sing da thoktanaba players sing yamna cheksinba mathau tai karigumba matamda hakjag nungaite haiduna karigumba hidak ama hekta chasinba asi afabanate masina authority na piriba players sing na sizinabada athing bathamba potsak adugi machak yauram labadi khudong thiningai oi player amana hidak ama chajringai da sports medicine gi akhang ahi singa tanaba mathau tai haike Maruina Sanroy Sinsina Hozik common oina sports Hoziki prohibited substance low rising say sumna sanajaba mi kamu da dikitang accidental oi besin hena common oi adubu for example like gym da gumba train tawba kangbu sidi moi anabolic steroid kumba the stimulant sina be chance wange moi da koi da so opd da yam thengna jai case me ama ade sometimes moi kharana stimulant kumba charraga addictive oi giba ade masaje si sadraga di leibangam da ba adugumba sigumba case me am su lak pa yawe duna athletes singina khanga da base khoi gi performance sing se supplement ka Makogi performance improve tau banati, makogi talent, makogi hotna jaman, ada sokhanda ba, adagi chaba da chin phajana chaba balance diet chaba si mayam sing sina akoina role do leizai aduna si mayam se moina khangbi gadamne haji thamjani Mid sokpa amadi mid udabagi khudong chadaba kaya mayok nariba ase matam chana layeng horabadi mid udabadagi kanhoba yai haina Horizon Hospital and Research Institute ki Managing Director Dr. Y Yaimana Fongdokre wafam asi ngasi Horizon Hospital and Research Institute ki Tarasuba Foundation Day thoramga loinana World Sight Day 2025 pangthoktuna lem na mid layeng baga loinana cataract detection camp pangthokpagi thoramda haikibane Horizon Hospital and Research Institute ki Managing Director amadi staff single loinana Lions Club of Imphal East ka kutsam naraga Jennings Hospital gi mayok na badalaiba Horizon Hospital and Research Institute ta pangthok patharam aduda
Past District Governor District 322D Professor W. Gopi Mohan, President Lions Club of Imphal East L. Megachandra, Managing Director Horizon Hospital and Research Institute Dr. Y. Yaima Amade, District GST Coordinator Dr. P. Ras Manisu Serugyake, Dr. Y. Yaimana, World Side Day Thoram Asiga, Horizon Hospital and Research Institute ki Foundation Day Thoram Asiga Puna Chehi Khudingi Pangtoktuna, Miyam da Mitki Ana Layangi Matangda, Mapung Fana Kanghanba Amade, Lem na Layang Bagi Kudong Chaba Asi Piduna Lagli. Numit Asi Kakta Natana, Institute Asina School Kayaga Su Kutsam Naraga, Mahiro Sing Mit Layang Bagi Tabakaya Su Paikatuna Lagli. Mit Udabagi Chang Asi Ngasi Matam Chana, Layang Pathap Kaya Chathabana, Maram Oiraga Ngaside, Injagi Oinasu, Englising Machama Pan Marfuma Panda, Mit Udaba Migi Chang Chada, Amaga Dasmig, Mari Mapan Oirambadu Ngasi, Englising Nikun Manga Asidagide, Chada, Sinoga Dasmig Ahumda, Hantabangamle Haike. Any school, school training towning ba vision testing towning ba si Manipuri ko na di ay wanda high view. Kono ba yabang ay hono jari ngasi makso kogi screening tawjari ba si kari ko mag-cataract patient yaw ga di ko na lens ke mamandang hanjal halaga idak lang thaki investigation kanosina koi Lions Club ka ay kullaga health tawjage hedana minus su ay hanjari cataract ki blindness se ke am lagi of the 60% ong lagi jo jikta India ki the highest term was one time Kashmir the highest for me 3.5 term me kari dagi no the matam the moi irang am thokoni na I came to the treatment to the aduga another thing Manipur su hoji ka mo phlang the mali kari manu no the irang dina periphery mi sing jama ta lakta bani na treatment to dragati masana line se hangalam ngone khanje ene khanda Past District Governor District 322D Professor W. Gopi Mohana, Matam Amada Diabetes na Naraba Mioy Sing Asing na Laikidabana Maram Oiraga, Laina Asina Naraba Sing da Mid Sokpa Henjelaktuna Mid Udabagi Kudong Chadaba Adumadilekide, Adubunga Sidi, Yamna Sathiba Glaucoma Diabetes na Naraba Sing Asi, Lying Duna Punsi Stang Hinglakpa Matam Asidadi, Diabetic Retinopathy na Aduna Mid Udaba Yaba Fibam da Mid Sokpagi Chang Asi Yamna Wankalakle. Asigumba Fibam Asida Mid Toina Check Tokpana Mid Udabadagi Ngaktokhobang Ngamgani Loinana, Hiram Asida awareness pibiki Matau Yamna Tare Haiki. Lalesho itaba awareness mit so simator ni mit fatel ji khamwat awareness watla adu awareness han bi targadi pak sangna community mayam du lay pronokse tambi ay motion involved ko dom ya khang hei community du gi mina esidin ngaling ade ngau the practice ida panjau de mit ka ga anu sana debi masi ngau de yan angang oring ade ngau gadi matom du correction do ba glass abaga suksin jingida sigun mayam ji awareness of jangi Laibaki ngamkhai lanthok lansing tawduna drug lonolba mioi ama security force na tha asigi tareta fare haire fagalaba mioi asigi maming jamkha pau chahi humfuga taret Bualkot village Churachandpur district tegini mangondagi sapon ke chamada hablamba heroin powder kg amaga gram chani fagale haire Liangmai Imphal Market Committee na silaga chahisi September 3 tagi hanagi Chief Minister N Biren hogdokiba Liangmai Imphal Market na selthum nungsi chanaba hingathanba thabak phangdaba sing thabak piba amasung ahongba mamalda organic oiba polam kaya laibigi khudongchaba phanghanba haure hiramasida pagdam ama Ain hoji lejariba mafam asi thangmaiban maisnam laikai tani Haukiba September ki tang tarukta Manipur ki hanagi Chief Minister ng Thumam Birenna Liangmai Imphal Market asi officially hangdoki hadiba Liangmai Imphal Market asi hangdokraba matungda aikoi Imphal area da leba tongan mafamda hadiba kaithel asi hangduna lakpani ngasi asi maridak suba oina thangmaiban masnam laikai da Liangmai Imphal Market asi hangdokpagi saktam maduni mayamnu ubiriba asi Asigumba Liangmai
Impal market asida aikoi liangmai gi oiba ima event mayam amana makoi gi sing da phangba organic ki oiba mana masing amasung polam kaya pora aga mafam asida yoli renana mafam asida leiriba Impal gi miyam sing asina thora aga hairiba ima event sing hina pora iba polam sing asi yamna pamna leina baga loinana aikoi ima event sing sigi marakta yamna harau nungana wari watai sana budusu adumak ISTV news na uba phangde asigumba liangmai Impal market asina aikoi lamdam asigi economy da kaya yamna kanaba pigani amasung thabak phangdana leiriba liangmai isilinau singi marakta masina anoba thabak pinaba mafam ama ohengaduribra natragana aikoi masi punamak sigi mathakta aikoi leiminariba jati kang furuk punamak sigi marakta aikoi nungsi sanaba hanadigi hena masi hengalhanbada liangmai Impal market na asoba thaudang lawgadoribra haibana singbasing asigi matangda mafam masida leirameba miyamna ISTV news ta phongdorokpa tongan tongan ba wafam sing mayam punna lominasi asigi market se smaina hangdringai da di akhoi mafam da chalaga nagama pa da ayamba yole ayuk ta kwa ayuk ta laga akhoi hostel da su thai aduga akhoi mafam ayamba da di dum chalaga yole akhoi footpath da phamaga kwa marak ta dumaina yole akhoi liangmai community bu asumana injang sukra yoninge pibdo yam harawe ishor bu yam thagale mai freshness se adum ubo phangani lamdam sida sithoi ge haibse angang sing da chu khange adagi angang sina who's that community haibse jo khoina loina khangba ngamgani akhoi gi damak ta sigumba market hangbi ba sil langbi riba oja lai guru miyam boso liangmai nupi gi trap te gi yamna harawai nungai asi matung dagi so asi dagi henna aphaba akhoi gi damak ta sil langbi yo haibse miyam gi mangda haijaninge akhoi liangmai nupi gi damak ta jaga se asine haiba mafam achaba amasi akhoi athubada pamjai akhoi tamda leiriba kangbuga akhoi singda leiriba akhoi indigenous oiba purup kangbu singsiga sumaina hujik punnana khotana unaba amasung ngasagi potchai yonba khotpasida amaga unadana wari watai saba nungsinaba amasung economy su phagathanba asigumba si yam phaba adugumba activity amane na ihak thamjage lengmai sing afaba sumaina healthy living oiba food habits afaba pinabigi damakta khoi chingdigi pira e aduga sida leirib irecha sing su lengmai sing musu meteng pangnaba amaga meteng paminaba amaga support tawminabagi sumaina adugi pandamda sumaina khoi sigi phajana chathari mathangda lakdobagi khoi market phambadasu sumaina mayamna support tobiyo nahan su mayam laga irecha sing leibising club ta leibising mayamna imai belsing laga sumaina participate tawraga insang na pi loin mak lawbiye yam successfully sumaina chathari ye leiba akoi muk tawdaba man week tasu sumaina laga mayamduna support tobiyo haibase mayamda haijabne thaba phangdana leiriba community singi marakta asigumba kaithel asina khara makai orbasu thabak sodana pigani haibagi wafam asi phongdokpaga loinana dongan ba mafam masida laiba liangmai ima event singna makhoigi akaknaba mafam ama leirabadi haiba kaithel asi matam sangna miyamge seba tobang ngamgani haiba wafam asiga loinana aikoina liangmai Impal market asina lamnam asigi leiriba community khodimakki marakta nu sinaba asi kaya amna henkal hangedage haibadu aikoi mayam punna makata na yengminaba tari ISTV paugi damakta cameraman G Gagan Sharma ga loina paudam jeriba Kumar Jit Wahengbam thangbai mastam Laikai Impal West District paugi marak thana atemba break amata longminase matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatong taram nokchari pau makhata na pizari
Delhi ki Kutub Minar dagi October 2 dagi cycle da khongsan bhaurakiba transgender activist Malem Thongam gi Cycling for Manipur Peace ki khongchat ngarang tare ni chenbada Uttar Pradesh ki Rampur da thongkibaga loinana mafam adu da leiramba police ki team amana mahakpu taramna okpibaga loinana lamdam adugi khunja singna su hakthingnana unaduna Manipur da hojik oiriba phibam asigi matangda wari sanakre Malem Thongam na Manipur da mahusagum tangdu leitaba purakna bahonabada UP gi miyamna su pangba yaba matengsing pangbina ba wafam kibaga loinana chahi ani makai hena Manipur chatharakliba irang asina haktheinana sokhalaba myoising amasong state asigi achumba pamjaba naha kayagi aningba apambasing munna nainaduna makhatana thabak tawkini haike Lions Club of Imphal City amasong Lions Club of Imphal Kanglana Ibon Roshana Girls Higher Secondary School ga khutsamnaduna Mahairoi teaching staff amasong Lion members singi oiba mental health awareness program ama school asida pangthokre Tharam asida Dr. RK Kumar Jitna Breaking the Silence Building Support ki matangda wangangkhi Loishilakpada maroiba paw amukana pizari BJP MLA Singa Sambit Patraga Unabada November Kun Fawagi Manungda Anoba Lengak Amasembada Yanakre Haide Siddharth Kishore Dev Burman Lok Ayuktagi non-judicial member oina Governor Ajay Kumar Bhalana wasak laukre Amadi National Sports University Imphal Sports Doping Ethics amasong Regulation Haibasida Workshop pangthokre Hauzik Fawagi Noon-Istv na sandokchaba Manipuri pau matang sa loizare mireng kapiri bapun namapo amukana